ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯀꯣꯛꯅꯣꯟꯅ ꯄ꯭ꯔꯦꯝꯖꯔꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯁꯛꯐꯝ ꯆꯥꯎꯔꯛꯄꯗ ꯌꯦꯡꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯗꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤ ꯌꯦꯡꯕꯤꯔꯕꯒꯤ ꯇꯨꯡꯗ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗꯣ ꯏꯁꯤꯟꯕꯤꯔꯝꯕꯁꯤꯗ ꯅꯨꯡꯉꯥꯏꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯊꯕꯛ ꯈꯔ ꯇꯧꯔꯨꯏ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯗ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯈꯔ ꯂꯥꯡꯉꯤ ꯋꯥꯔꯨꯕꯒꯤ ꯑꯋꯥꯕ ꯍꯥꯏꯗꯤ ꯅꯨꯡꯒꯣꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯔꯨꯕꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯗꯧꯔꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯔꯛꯀꯦ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯅꯨꯄꯤꯒꯤ ꯍꯪꯖꯕ ꯋꯥꯍꯪꯗꯣ ꯑꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯃꯌꯥꯝ ꯂꯩꯃꯤꯟꯅꯁꯤ ꯏꯔꯨꯖ ꯊꯣꯛꯎꯔꯦ ꯆꯠꯊꯣꯛꯎꯔꯦ ꯑꯗꯒꯤꯗꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯁꯦꯝꯕ ꯁꯥꯕ ꯈꯣꯠꯄ ꯈꯔꯗꯤ ꯋꯥꯔꯨꯔꯦ ꯏꯁꯥꯁꯦ ꯃꯗ꯭ꯔꯥꯛ ꯇꯥꯔꯦ ꯃꯤꯠ ꯁꯣꯛ ꯄꯥꯡꯅꯤꯡꯗ꯭ꯔꯦ ꯎꯅꯔꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯎꯅꯒꯦ ꯃꯌꯥꯝ ꯁꯦꯝ ꯁꯥꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯃꯣꯔꯣꯛ ꯊꯨꯝ ꯑꯂꯨ ꯃꯔꯣꯏ ꯃꯔꯥꯡ ꯁꯥ ꯅꯨꯡ ꯂꯣꯏꯅ ꯂꯣꯏꯔꯦ ꯁꯦꯝ ꯁꯥꯕ ꯊꯥꯎ ꯁꯥꯔꯦ ꯁꯥ ꯊꯥꯗꯔꯒꯦꯀꯣ ꯃꯌꯥꯝ ꯃꯣꯔꯣꯛ ꯎꯃꯣꯔꯣꯛꯅꯤ ꯑꯁꯨꯕ ꯁꯥ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯂꯩꯕ ꯐꯤꯕꯝꯅꯤ ꯊꯣꯡꯉꯤꯕ ꯄꯥꯇ꯭ꯔꯁꯤꯒꯤ ꯃꯌꯥꯝ ꯁꯧꯕꯤꯕ ꯌꯥꯗꯦ ꯐꯦꯡꯕꯗ ꯈꯔ ꯂꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯊꯕꯛ ꯈꯔ ꯋꯥꯔꯨꯕꯒꯤ ꯏꯟꯖꯥꯡ ꯊꯣꯡꯅ ꯎꯏꯅꯤꯡꯉꯛꯏ ꯑꯗꯨꯅ ꯃꯌꯥꯝ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯐꯖꯅ ꯎꯠꯂꯛꯀꯦ ꯃꯍꯤ ꯅꯨꯡꯍꯤꯒ ꯍꯥꯞꯄꯒ ꯃꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯥꯎꯅꯤ ꯅꯠꯇ꯭ꯔꯒꯅ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯨ ꯁꯤꯗ ꯍꯥꯏꯕꯤꯔꯝꯃꯣ ꯄꯥꯇ꯭ꯔꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯨꯔꯅꯨ ꯐꯦꯡꯕꯗ ꯈꯔ ꯌꯧꯈꯤꯗꯕꯅꯅꯤ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯇꯛꯄ ꯑꯗꯨꯒꯤꯗꯤ ꯃꯌꯥꯝ ꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯤꯗꯨꯅ ꯑꯗꯨꯝ ꯃꯍꯤ ꯑꯣꯏꯕ ꯌꯥꯗꯧꯔꯦ ꯍꯥꯞꯄꯒꯤ ꯃꯌꯥꯝ ꯑꯂꯨ ꯍꯥꯞꯄꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯔꯦ ꯘꯤ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯍꯤꯁꯤ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯒꯦ ꯃꯌꯥꯝ ꯀꯪꯈ꯭ꯔꯦ ꯃꯍꯤ ꯊꯨꯝ ꯍꯥꯞꯍꯜꯂꯨꯈꯤꯒꯦ
ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯥꯏ ꯆꯠꯐꯝ ꯅꯝꯕ ꯃꯇꯝꯗ ꯑꯩ ꯋꯥ ꯉꯥꯡꯊꯒꯨꯝ ꯇꯧꯈꯤꯕꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯌꯥꯝ ꯋꯥꯃꯟꯈꯤꯗꯅ ꯇꯨꯝꯅꯤꯡꯉꯛꯑꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯃꯤꯠꯀꯁꯨ ꯎꯏꯔꯨꯝ ꯇꯧꯔꯛꯑꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯌꯧꯔꯛꯄꯗꯨꯅꯅꯤ ꯑꯩ ꯃꯌꯥꯝꯗ ꯋꯥ ꯉꯥꯡꯊꯒꯨꯝ ꯇꯧꯔꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯅꯣꯡꯃꯇꯪꯒ ꯅꯤꯡꯁꯤꯡꯖꯍꯧꯒꯦ ꯑꯗꯣ ꯑꯩ ꯋꯥꯍꯪꯗꯣ ꯍꯪꯒꯦꯅꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯃꯟꯈꯤꯕꯅ ꯃꯌꯥꯝꯗ ꯋꯥꯍꯪꯗꯣ ꯈꯨꯗꯣꯛꯇꯝꯕ ꯉꯝꯖꯔꯔꯣꯏ ꯃꯁꯤꯃꯇꯪ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯦ ꯁꯦꯡꯗꯣꯛꯆꯒꯦ ꯃꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯉꯁꯤꯃꯛ ꯍꯪꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯍꯪ ꯑꯃ ꯈꯨꯗꯣꯛꯇꯝꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯑꯗꯣ ꯍꯌꯦꯡ ꯐꯥꯎꯕꯇꯪꯗꯤ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯨꯛꯅꯨꯅ ꯍꯥꯏꯖꯔꯤ ꯃꯁꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯁꯛꯐꯝꯁꯦ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ